Sidi Sakumbiran Ayana Sentokeri Common Zone 4 5/31 Asai Bot Hadaba Changmada Bot Hadaba Loire Haiduna Nipi Macha Amakangna Hare Hariba Nipi Macha do I Masaki Kangja Hodre Ayang Tolokada Aramai Kangunan Yanan Munimunganabdigi Ayatu Aramai Kangunan Hana Kaludigi Prismina and the Hangaputa Aramai Kangunan and Haribudo Ampara Lai Habido Madu Aran Wapamni Jifitoro Lai Pune and Haribudo Aran Wapamni Ishazing Amadi Aramai Timoni Lebang Miamna Ayapungapiu Lali Hajari Sakumbiran Luinabi Zawina Miam on the Saint Oxeri. Aina, I Bureau as I bought Hadaba talk Kiaga, what Hadaba talking Matam the media from the charging around by charging Bulan over to the Aina, Mana, high washing door around with me, have a come than Aina, Satlaga, charging Mapamda, I in Panatali to Hangang around the name, I Sasalagam with the Salaga Hajeri. Matamatuda Mokogi, Hagi Mako command, they have looked at each other. Amana. Pabung nangai ko ati yam lalima adubu pabung duang tang kubiraga adegi lekagi maya paibi mai bin kharaga laga pabung tang wari sanajagi aduga chumthokna sima na ai harakodagi aina agi ipuroiba amadi maya paibi china kharaga sasaraga icajing duga unajari masi icajing na lako nate aina hana aigi nupagi asoibodo khangbadagi icajing mafamda aina haira sasarugani adubu isasina yamna fazana pabung tawga thabakse akogi di yamna thina soi adubu ima gyan taminarasi aduna aina harakpadagi aini isasingda matungda muhana noi pabung sisu haylaroi aduga isasing mafamda amadi praja mayangi mafamda aigi nupana oidaba wangda aram ngangdo aina tapiu haidana mayangi mafamda haijari isasing mafamda haijari Hayengju press media gi mafamda amadi lebang miam press media da lebang miam amadi chara mai sigi mafamda singtok charakani